Sanana Chahi matang so dum jare mana makhatam ge haire so nupa mayumda dum tamona haire Birena Itaima Icha ningol poglu bai khoidi mikup khuding gi wada bangam de do Mamtana Ai dine imau uning labani Uba budi uraba adudane pura oina seba tawhaningine is aina lena doisidi mi manungai ni ba kari haibai bema aidi kem khangdena mamadi nupido una haliro yaina kari mingo no dudia itai yai haibado sangmalle adugi yai kawbani kawrano mingoina kaw hairo mama haide adum kawda mina ikhoina ne takpi tambidaba mankini Mamtana Angauba sinabu kadaidagi uttoino aina thigatpa kanbagi khangine aidine imau ubada pangnungda nungsire yam tawrami zatnine as akhoi mamai wari se aiga pawmta phaunatre kai kamdobano haibado amta khangan basu nate noina nupi hainabado ai pamde ko yam male masana chelakpa numitta khuba khuduna laknage na ngaireni mana aibo apang basibagi Hai shu hai bani thoiba yum kai pan bagi matam si lan thokidau sharupne matang jana hong ho bana phani ko gyan leiba ichani da gyan tabi ama soidana purakani hai bagi thajabale nupi thi kiroida angang oi yai nangna kori do angang ra laik tam do watli ba hoini angang yam oiri makha tamhangi natradi chense lekhalo makhong thilaga kaptawni Hayeng mana wam takak pangamaroi khanba kanduda aina namdana lawdeba yam tawrami zatnine thoiba makha tambadudi sida leiraga tamasu yaida khara tamme yar sidagi leiraga khanasi na hayo wari duda nitina baba ai thengani hospital da hana thenbiru hanbadudi ai pau piragi sana nang hagleram Aisu hospital chatobale thinbiragedana puna chatpana phatro thabagani thoktanaba yaradrane chummi thoiba nang hospital da chatobale dai ado nangi satra sidi chakana chari kari hayuge ai ga da phamalam mama ga wari saram mathanta thadukanu aina roiba icha thoibana kaide hairadi hek thilhalo ai gidi sukai kaidreda nangi satra se paraga phanaba pisilamudana As mama angang sunattabasibo pabungga wari sahalunu ko amuk ngawkhini ahan balakpada aina oina ngawhala loiredana itaimase yam nungairi isugi ko mahi loidana ne aigi amuk hablabani si oira male taibang khongcha daise mani che simadi yam chumi adudi ai pabunggi gari doin purage aigi leidri phawdi asi khara thongna tar ho puro wa ngang da ngang laksan ai khatnage Aina sune paisa hablini asi leikibada o aigido awun potni haiba yanaba luhongam daido ina leirage adudi masina ngangi se yengune he ingaw he ngawradana thaina mana gari machada makhoi hum tongsilaga thobado ngasi sumitta uri ngasai ukibado makhoi ani mali da iche mani kharang ngawba mine hena aphaba oi haiduni amana ei oirine handak lakliba thasi da hongdoini Amana o siwina purin karambano police oirisina mabuk khara thonbadune phanabu gyan tai nupi thirena mangladra khanbani madumakti thokhidre larikyam haikiba tofam khangdaba misho dumak leribani da masi laibakta su khara lei haiduni taima tombi se horen pungkaya da halak toino hanghau trene tawrise ngai khu yobuga phone main tawjaraksani Gari manungda irang sagat nari nungsi irang nate khatna irang ni kochi kotlaga wangang nai amata kata londe kochi khakni midi lona nupi gyam koirame akhoi de apang bi ni kemda khangjade midi haina singna balak torena panghada harabra kain mayumda haningdana leifamga khangamar yam haunu ko chumbu chumdro haina singna bala ani haraga nangna do gyam harawi do kaigino aina kaida harawrage Nangna nupi koibado yumgi namada haidoktana tawjawda lawjawda nupido nupado kanano kai lamdaino kai thabak tawi haige nupido angangi di khangi lamga minga hayudana aina hangi sa khumaroidro aina hangi dudi kaino
Mamana hairiba nupido ai kanano su khang de haba thajadragane ai singdo khangi hore ai nang nattaba kanamta su nungsikidri ai su nupado kanano khangde kanano khangdaba imungdagi mina hainaba laaga nangna yadoiba aina yani haikraba mukhoido lakisan saka unaragane ai luhongba ngamoina haige tawban oidrawani nakhoiba bai phibam duga mana haibada chatawni na adum hongkrani honghaningira atopa nupido ngaibada waramani warurano ai kok sibigi sorata law yam taning deko thaina nangse yubi ani pairaga nangi asti laknaba na hai khredudi ai gi do oina law aduga nupido ga nungaina lehor ai gi mataw tamir kai de nupino pharak tari ne khoi mamai do madugi satra do nei gi khangni ba yam lem da bataw promise mama na hai do ikana no khangdi ba thajadraga ne ibani ngasi chenji imongani thang paina han chaira thang marak tanang ai lepsin je yan bangamba makhoiga leidok saruk punna simina bana phatro ai hana sigi nangna sikraga ai hingo bangam yamwani nangna pau kem ta pharak tabado ai ngau chale ai shu wai lu ko ga khangi haraga phagi dona ai ko se sibe wadu to chen be wari do makata se thang su palar samas ki chakna bisa akhoina karamna na thaigani unagi khangpok payana punba khangpok do nungleina humbala ade nang aina chena humkhidana ba phabatar ngamdragana nungleidugi maikaida aikhoini gi khangpok du sudum humjinse lohongdra su somlai seibani horena nayumda halone aduga nupa amadugi mi lakani dai unaro namdana dum hongani aibuna antana lohongba laknaba na hairo ai kanada su lohongoi habani thajadri do kaigino nasagi pirip nasana lepangam dawsunate ai thajade horena ai lobala singabo thaibadi kanaida thaisige yam memory obi aba mafamda thaise chen ba haiba nate ko aina khoida ngasi su leirage haba yumda handradi nupado gi imunga unararoidana lobadi lakine adu nupado kai lamdai no khongduro ai lakba thingjinge ba yai tu jungi nangna dumain korokpad kai haige hayune nangna hainingba ai sa kyam pap chen ba misak oira jano tawruba khuding apapa amta oidrisiba ai de kyam pharamne to ase masi wase kaigino nang hospital chat palambi se tap tang khai koi buram da thori siba khara kuina tongmina ba pamba akhoi chegi phone balance ya hodrabani ai horen later so sms harak pa yaroi ko nangi number khangan ba yade ko ai gaur marai di 8794 yare haibirakan adu khanganing da aina logudaba nati yai nangi phone dum tapi kanana pi ga wari sanagi yengi check togi gari thori pocket yawi ko na pi karum pocket no ai lo thoke gari khamaga pi ge rama to ai de hoji yengi sai tawi ba mari di ba ye thangba pocket yawi swai da gari khamba yar nga ngai irang di ba gari thori ba mi do tarang soidana chatlamani tanaw ba makhutuna ye thangba pocket tagi phone du lam duna lo thoe yaroibi haina save togi ko ya sigi number se call torok to basu yar sms thar to basu yaroi ko thamoi mi hul yang bitana siro tanja jade ko no ido tanja dana no isa masi su tele na mani phagi na de mi hul yang bitana siro ko na tana se yogador horene yumdan ba pharak tar ni haiba matam da pau pi kho ko asing ke khoida lei nang ka nam da hong be yaroi ko ai ne hena hongning de yaroibi kai haige ai mama da akhoini gi mari se hairage na lepe ngasi phau da ina lotuna lakpa wa base apopi mama da hairadi khara da su kokpe adugi matong kari oirak payai nang khangba na tro ai mama bu thajei nange to pa mau yeng ba horaban ai nang na taba kana ga so hong changning ba matam changsan mikup to ai war su wana ngai hospital yore ai na uji kari se mamai phatka ga atopa mafam da pura ga thoradi nan kem da haiba ngamoida aina kapaga nang yeng bangam ga tro aina mo kapsila adi nang uba ngam ga tro yare se ai le horage yobaga hairo lambi da mukne nami to ngaw lermni nang dum doctor nu pa mayam ga irang to nagan tawramadi phaboir ai bo yam irang to badona o to di to dana ba haibani yare chango cho aina haibado yadawa yar yobaga hairo ko irang to naribani gari dagi kumtharaga thong thingba phau yeng na ba lepte michi ga khatnaradana mina de mitnaramlani aso nushibasibu laudana ai to oida matam jangning ba jangsan ma bo haiba lakpa nu pa ga loi nei gi khangni ba silana nitia
Kanano do muna chapter ying dubo. Minida. Ama mado malida. Haifet uhobani masakyam phazayne. Oh, phazabani. Kailam daino. Haidok payaridro. Akhoi chigi nupagi manampani. Kaino haisibo. Nakhoi mari mataro. Pakhang nadro. Thabak tawrabo. Tawri. MU da assistant professor oina physics department da. Wah, masaktuga yam limi. Adubudi aina thaina dai wahana sena jaraklabani. Kaino haisibo. Wari yam leida. Kona libigi matang jabada. Round chalusila. Aiso khara thengdokre. Ibema nangna yengamba patient imungdo. Nangdane hangiba. Off layga haibasu thazaba nate. Changduna yengliba ngasisu. Laktribra na hangbada. Yam phabani makhoido. Adu hana changusila. Kaishu tawdabagum mayumda halakduna magi satraduga wari sanarami. Mamadi kari wari sakrage haina pau taningbana loirabani. Satradu chatkrabra yengbada mangak tek teda khaklabani. Rasbirna gyandarni ko aina taiba mayamse. Nangmurakta khangde harashu aidum explain tobigi. Sir, ai loin gyan tajar yam nungaijar. Yumda laga chak ahawbasu chaba phangi. Sir nasu mayamam takbir. Daw yarini ne insang ahawba chaba phangi se. Aidi miram da leiringai chaningasu upai leitawai to edo. Sorry tumta thongbadi yadro. Yaida kaigi yadani aina thongzadabani. Haidi lariga mukpa university amuk chat. Wabagi adum pirakpadu charaba. Aidi mapalam dong ta chatri yamdi chatningbani. Yumgi phibamne yadri. Aina koibo ina pubira luri aduk laibadu hoziki oina di kadaida leiba nangde. Hostel su yumda halingaida uchina china phanghodri. Hoziki oina di bharada leiri sir. Cha ising di kamai tawbadude. Aina hanbada thongjai chatlamdai thongaga chai. Hoi kharabudi wai ahanbada. Adubu asonbi imagi thona di aina pidawni. Aduna hotnaba lepa yade khanduna ahwaba thidre sir. Ikhoi pabungi satra mayam leipamam lei. Aduda leinaba sinbige nongnini sida. Yani da sir. Ai bharada sum leizage. Nangna aduda leiradi aiga tathok tashin tawbada nakshin behendoini. Sidai lapa nati ai takpige. Fees kya mug oigadoino. Ai yumda paumta pikige hana. Kaigi fees no. Aikhoi di fees amta lode. Nakhoina mi ama oikibaduni pamliba. Fees lawroi. Nangna yumga wari sabada aina oina sabi hogi. Ikaida sir. Kaidoba ikaidoino. Aina thaina aikhoi pabungse sawbasi. Kaida hangurani. Satra satri khomjilaga thamme haina. Hojikta artha loin khangi. Ai oina di nangna ahanba satra oidoin. Leitaba tawnuko. Nangi awada paso engonda dum hayo. Wahiduna pele sir. Nakhoi lamdo maming kainiba. Aibu hangkibro. Kawrini. Haizadriye sir. Ai thobal daini. Thobal. Thawala thukpam daini. Sumhanga thanda chatpado bharada leibane hena kharapharani na leibane. Ai se thawal gi miga yam chanabani. Nungaireda thobal oirambase. Sarhoigi mado aidi ahanbada seran turan hairuri. Karamna. Saroigi pabungdo oja oi haiba khangudra. Aidi sargi mingsu pandaba. Ada sarna haifetsu Delhi da khangnaba mi lerami. Mana phibam se oi hanbane haibadu da aidi panthok lure. Imana sargi ishugi jaigane na harakpadu da. Adu oiram tare. Mamana asaidagi lualiba chirul mayamse. Sir, aido wahai khare hen kramali. Ngakpiu kulan be orso. Lande da kedobe landoino. Haying de leina bador. Yumga pau paunar. Nakhoi gidi ada kana dileiba. Imaga ichaga lei. Babadi nupi atopai manakta leikiba kuiri. Ihe, sorry. Kashu kaide da sir. Masina maramoiragani. Aina ikai ki thadoga cycle ama thoduna university da laise. Yumda imana ngamnaba hotnajari. Sidana aina lairik tamna angang tuition taw. Tuition chu taw kaide. Sidagidi nangi awatpa aina loina yengbini. Tawbatabu lairik namang thadaw. Thobal machana cycle thobase ahidi pangnungda nungshine. Sir kainumta hangune. Sir na Delhi da lerame haidusu Thobal dairo. Mani. Sir na Thobal panbada nokpaduda sumhangbani. Madi ningombamni. Ngasai aina hospital da thelubaduni. Nangu hubra. Phanik purple haidura sogri mapal haidura adu set pidura. Mani. Sir hoiga changnabro. Yam chane yedudi. Sir luhungnaba tawrase. Madam do sir ga yam chane. Ai su kanna khalibani ne.
ngasai makai katu karan chatuna macha atomba sanglambi mamadu maraiga kolap tawduna kada jangai. Atomba mama angang ko wari sarambani Paikhomba yung nang kai khangdaba haido. Atomba wari tubu kai matangda sanaramino ba ai su tage yaroidro. Ima nang ado do yengo ko khangdaba hangnaba. Atomba mama na hangi se khumo wani. Mama bu kari da hogi. Ai kai su ta haude da. Soiram ni da wari nungai bra haibo. Akoina thaina class 11 12 kari ngegi ingau ngau do lirambani da. Adu ne aina yam taningi se. Siri pakhangi wari ni mama hoi tabada yam phajadre adugi ni. Ibe mani tidi sida hala aroi haibro. Halakani. Sir niti ko bro. Nang adu yang malorbo. Aigi reference lyric mayam amalay. Adu yang gesu yan. Mi hangang sinangangi se nang pangkak taka isibu karigino mi atombao. Ma si mapa se phajan khangdabani. Adugi aina ta ambani. Pabungi hostel da hayeng dai lehalagi. Mathanta bhara da lei hai nungai triba. Aigi di ichana sina phai haibado siramdai phawa yetlaroi. Sirasu yetlaroi dabani. Mama sibana bai wari toksida. Ibe mani tido mayumda haina balakni haidubu. Migi di yeng mama mapana kok sinjalido. Sir, kaino haisibo? Aha, karamba matangno kada yengi. Sinatro. Karamba no weblink siro nangna khangdrise. Ai dine nangsu Delhi gi nupido chenchilo o sida leire. Ima tutu si holo. Wari do ko ne sana. Ai na hitriba wari ne yawningi ba. Ozana satra phuba yade aido ai di kaksi hatni ko. Nangi sunya karamba matamda haina ba chatsige. Apamba matam hai. Mama, sina jali wari leitrabo. Nangna nupa thoktrabani na aina mama thona phudo ke tawbani ne. Aidi nang luhongdaba sungya yaroi sida leire. Mama, ai nupi thibai waga changdrida. Migi dine mama mapana sinkidore. Aidi ne khong sang na tingthoklaga kapninge da oiba. Kaigi kaptoina mama, mayumgi ahalna hekta silaga yaradro. Masaya apamba haibam se leibani. Noi mangaire apamba leinari se. Mama, ising yam khawrangi. Ising kita kan biyu ba? Hoi pura agi. Ado aina haiba wadudi nang amukta khanthau ko. Oiba mama. Aine nangi ising lobiru kige. Soinaramnida. Sir, ima khangdro wari se. Aidi pangi dawri. Soiramnida. Adui wado kanamta khangan behaban deko. Adunani aina waka ido. Atombao. Aha, mama. Ising dubu ashabaro sadabaro. Ayingbana phadaw malida. Mama, ayingbana pharani. To, adu hange tawbani. Pakhaikano angang do phasana takpiro. Sir, si matang sang da haibiu. Ngaiko, mama kum khrabram te yengi adugo phasan takpi. Haina khibagi matung inna nupi du mayumda handabi machegi mayumda halaktuna leirami. Rashrina, babana haide hairambane thengdoi oiradi nang sida leijarasano na. Thabak solution doi khar leiribani na. Aidi nang doi malaga khudaki operation tawdana thengdokre. Thoibasune mamanabagi manakta chatni haibaduda mapa oirani na mabu launaba na haikibani. Hoiche. Sing na hai. Nang suwalot kan. Thoiba phange khumba ko balite. Mabu thaina kanaga khangnaramge. Che. Hayuni masu chahi matang se yum kai ban ba yarabani. Papunga mamaga sune thoibagi matangda yam toina khatnarabani. Kaige. Yum ban bagi matangda ne hairise. Aikhoina budi magi sinbini. Adubu khangnaba leiramadi madunam hatuna aikhoina oda pas habadi pamdaba. Maga khangnariba mido je hoina pamdaba thoade. Punsi chupa maga lemina toba mini aikhoina pami pamde haibagi mathau tade. Magi apambani. Aige haibune lakadaba maudo nangumba pokminaba inauni khana loinabini. Wari nungaire asomdana mamana thoibagi hida kapnaba na hayawe. Aikhoi thoibagi khangnaba leibra na hangamini. Leibro kanai machano kai lamdaino hekta pharagi sini akhoi noin mama se mama wo tombi uninge pabunga maga khatnabada loir na je se pabunga janakre mabu na mirai re hari ni maga da loinaraga na phaba natrade pura marai ni pabunga tombia nang khangrasune magi hosi hida kapa jangbada adum khangdokna bata nakhoi ani hana khangnadaba sunate
Nachena harise tawbana phani. Ai hida kapukhige. Chango hangbadi kaunu ko. Mana yum paloina mari tawrise pandaba yaro. Nupi ga sauna boirasu ekhoina themani. Noksi kadai, kapsi kadai. Hai si kadai, hai roi si kadai. Awaba phibam amadani leiriba. Bemao, nangla abo. Chango. Hidak ongda kapuse thoibase. Aidine ichada syringe naga thinbado yengba ngamde. Mapalda leirugi. Luire hairakanda kaura uko. Mama keshu tawroye. Ado, aidi thamoy yam naweba. Yengamoy, hek luibaga haira uko. Raspberna. Aina haiba guli do di pura abo. Aidi kaide gulia. Hoi. Hangnaro. Aine mapanda thoge ko. Mama hek thokibaga tunglomdagi phatlauna. Nupidu da kol khangboy lakboy laurure. Ima. Makhol thoktanaba machindu phat mensili. Taribani mamtado. Handakte tasinadre. Angakpa mamani. Kaino loido. Aina hatke tobasinga. Khange tungde phat ko leido kaigino. Aidi mama thokiba yengba. Aige da kapo. Kholi se thado. Aduga kapi. Miholga ayokre. Aisu thamoy mihol se kayam yang yengman. Thobal yaukibo. Ngaki mikupta. Aige di kasida leirina. Anidugi irangda mamana mapanda thong marumdagi yengduna mana oina irang sagatli. As iba. Karino sina. Karino icha tomba sirinsan thinbado adu yengba ngamdabagi lummaga yengini. Loirabo hanguge se hanto. Irang kitawranu se kanade wari sase kada lao. Irang shibu maru airo tawri sibu. Ashinu pishin tawgasidine.